National Deworming Day ga mari lainana chahi amadagi taramapan faubugi manungda laiba state asiki angang lak mapan ga lising kun mga romda hayeng deworming tablet pijanaba thorang tawre haina National Health Mission Manipur gi State Mission Director Dr. Somorjit Ningombamna phungdorakle Lamphel pata laiba National Health Mission gi conference hall da pangthokpa paugi mifam amada Dr. Somorjit Ningombamna wafam asi phungdokladuna hai Hayeng April kuntra asi National Deworming Day pangthoknaba sem saba pumnamak loide tha taruk khudingi pangthokpa thoram asigi manung janna chahi asigi oina chawrakna angang lak mapan ga lising kun manga romda albendazole tablet pizagane masina angang da naganba laina sing thokhaliba roundworm hookworm amade segmented worm sing asidagi ngakthokpa ngamgane deworming gi thabak asi mapung phana pangthokpa ngamnaba district khudingmaki CMO JDO Anganwadi worker asa worker social welfare gi DPO singna pulaga lokhat pamthokpa thabak thoram khudingmak lokhatle masigi mathakta line department ki water resources Panchayat Women and Child HR tribal welfare yauna department kaya ga pulaga mafam kaya da pangthok tuna thoram asi mai pakna pangthok na ba khonare maramaduna chahi amadagi taramapan faubugi manungda lairiba angang khudimak deworming tablet asi pizza hongna ba khonamina si haina so mahakna makhata na phungdokhe Nakalamaromda Child Health ki SNO Dr. A Silviana Hai albendazole tablet asi 400 mg da lakpa maramna chahi amadagi ani faubugi manungda laiba angang singda tablet tangkhai ama khaktamak pizabigadabane aduga chahi ahumdagi taramapan faubugi manungda laiba angang singdana tablet asi mapum ama pizagadabane tablet asi chaba matamda sairaga charabade maduna hena kanaba fangani hainaso mahakna makhata khe akogi intestinal worm akogi ukki hakchang gi marin da yauriba digestive system ki marin da yauriba worm jingse masiji endemic oi bai adum mi khudimak ta yaurga laiba aduna akoi india gumba akoi hygiene khara wat pa sanitation khara wat ma khon almost everyone even adult over adum lai hena masi ma haijege aduga masina media sina sandoki dabji tinji cha guli ji charga phai aduna masisi chathodi deworming doctodi angang naba yekoje handagani aduga masigi benefits yamna lay amadi parents and guardians sing nazo angang sing masa masa na puthopiraga guli si chana bai damakta awareness raise to you hype gi damakta ne koina ngasi tawjari base